Jiribamda Meiteigi yum kaya Hanjil2 Mei Tharaklisi security force-sing Mathou Toudre takpani Fox. Ngarang July 18 gi numidang wairam pung 6 rom taba matamda Jiribam district ki manung channa leiba Langangpokpi NH 38 ga thangnana leiba N Sadananda Meiteigi Advisor Jiri Development Organization JDO gi yum Kuki Kulai paibasingna mei thakibagi thawong asina takpadi Jiribamda leiriba security force-sing asi Mathou Toudre haibani haina Federation of Civil Society Organization Manipur Pokski Information and Public Relations Secretary Neris Mangangna Press the Thokpa Cherol amana hairi. Cherol asina hai ngarang monbung amadi kaijangda leiba Kuki Kul mataktagi Kuki Kulai paibasingna bom yauna akanba afaba makalgi kulai siznaduna Meiteisingi yum tamna akanba mongda landa silakibani loinana ngarang SP Jiribamgi mityeng makada lairembi laikai da yumthong khuding changduna combing operation chathakiba asi makaromda chenkhraga awanglomda tanaba haiba thawong adumakni haina Foxna lawi thawongsing asi akanba mongda condemn tawi hairi Foxki cherol asina hairibadi yamna ngaklibadi Langangpokpida leiba Assam Rifles Post ki meter 100 tamak lapa mafamda leiba aduga Jiribam district headquarter gi kilometer 7 khaktamak lapa aduga security force singna khurak hangdana leiba mafam asida Kuki Kulai paibasingna mathau karamna yum mei thaba ngamlibano haibasi achouba wahang amani thawong asi taraina lofam tokte masina takpadi Jiribamda deploy tawriba security force sing mathau ningthina tawdre haibasi masana tabani thawong asi Indian Security Force sing amadi Kuki Kulai paibasinga lautuna duna Jiribamdagi Meiteising tanhokhinaba chathaba aronba thawong amara haibasi yamna chingnaningai oi hairi cherol asina hai Meitei khulsing amadi yumdompok oina leiba yum kaya mei thaba amadi nongmai kaptuna talakhiba asi kanano haiba infongfongna khangnaraba amani Kuki Kulai paibasing kadaida lei haibasisu yamna laina khangla amadi intelligence agency singi paudumsu mayek sengna leiramgani adubu terrorism gi thawongsing chathariba Kuki Kulai paibasing leiriba mafamsingda combing operation chathaduna taktokhinaba hotnabagi mahuta ngarang thawdok thokpa numit asida irang leitaba Kalingar lairembi leikaida combing operation chathakhiba adu angakpa poi hairi thawongsing asida natana monbungda Kuki Kulai paibasingna ngarangdagi ngasi phauba bom amadi nongmai kaya Meitei khulda leptana kapsilakli asigumba thawong asi khudakta lepnaba hotnadrabadi leibak miyamna Central Armed Police Forces ki malamdam asida leiba yaroi haiba akanba thawongsing jangsilakloi hainingai leite loinana Jirida deploy tawriba State Security Force singna ima leibak amadi micham miyamgi punsi amadi lan thum kannaba thawna fana lanhingbiyu leibak thibadi ngasi Kuki Kulai paibasingna landarakpada Central Armed Police Force personnel ama leikidrabani phibam asina Central Government amadi state asida deploy tawriba Central Armed Police Force singnasu tumina yengduna leifam thokte terrorism gi thawong sathariba Kuki Kulai paibasing Jiribamda Kuki Kulai paibasingna landarakre CRPF ki personnel ama yauna Kuki 1Su Sire state force ani sokle Jiribamda Kuki Kulai paibasingna Meiteisingda leptana landarakibagi manung channa ngasisu Jiribam district ki manung chanba mongbung Meitei khulda Kuki Kulai paibasingna attack chatharakpada CRPF ki personnel ama leikidre state force ki personnel ani asok apan nangle security force na handuna kapada Kuki Kulai paiba ama sire Kuki Kulai paibasingi attack ta leikidraba CRPF ki personnel ani adudi Bihar dagi Ajay Kumar Saha sahi 93 kawe mahaki laibakta nongmai maruna panbadagi mafam adumaktada leikidabani aduga security force na handuna kapada leikidraba Kuki Kulai paiba adugi mamingna Thangboi chahi 10 kawe apokpagi mamingna Ngongnu kawe leifam Jiribamgi mombung Kuki khundagini haire thawdok aduda soklaba state force ki personnel ani aduna Jiribam police station gi SI Romendro amasung Jiribam district police ki commando Moirangtem Robindroni makoi animak ka hena soktabagi
ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕꯗ ꯁꯩꯖꯥꯡꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯣꯡꯕꯨꯡ ꯃꯩꯇꯩ ꯈꯨꯜ ꯇꯝꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯅꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅꯆꯤꯡꯕ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕ ꯑꯗꯨꯗ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯄꯥꯔꯁꯅꯦꯜ ꯑꯖꯌ ꯀꯨꯃꯥꯔ ꯁꯥꯍ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯥꯔꯁꯅꯦꯜ ꯑꯅꯤ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯔꯣꯃꯦꯟꯗ꯭ꯔꯣꯅ ꯈꯣꯡ ꯑꯃꯁꯨꯡ ꯈꯨꯠꯀꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯇꯣꯡꯕ ꯇꯣꯉꯥꯟꯕ ꯒꯥꯔꯤ ꯑꯃꯁꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯑꯀꯥꯏ-ꯑꯇꯣꯏ ꯈꯔ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯀꯨꯀꯤ 2 ꯑꯃꯁꯨ ꯁꯤꯔꯝꯕ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗ ꯗꯣꯈꯜꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 1 ꯔꯣꯝꯇꯃꯛ ꯆꯠꯂꯒ ꯂꯩꯕ ꯐꯥꯔꯃꯔꯁ ꯀ꯭ꯂꯕ ꯁꯪꯒꯥꯗꯕꯁꯤꯡꯅ ꯃꯩ ꯊꯥꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯕꯣꯔꯣꯕꯦꯇ꯭ꯔꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯤ꯫ ꯆꯤꯡꯗ ꯁ꯭ꯇꯦꯠ ꯂꯦꯟꯗ ꯂꯣ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯄ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯂꯦꯟꯗ ꯂꯣ ꯄꯣꯂꯤꯁꯤ ꯑꯃ ꯊꯝꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯝ-ꯇꯨꯒꯤ ꯆꯠꯅ-ꯀꯥꯡꯂꯣꯟ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯟꯗ ꯑꯦꯟꯗ ꯔꯦꯚꯤꯅ꯭ꯌꯨ ꯔꯤꯁꯣꯔꯁ ꯑꯦꯛꯇ, 1960 ꯃꯁꯤꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯈꯔ ꯁꯦꯝꯗꯣꯛ-ꯁꯥꯗꯣꯛꯇꯨꯅ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯂꯦꯟꯗ ꯂꯣ ꯑꯣꯏꯍꯟꯗꯨꯅ ꯂꯣ ꯑꯁꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯀꯣꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯂꯦꯟꯗ ꯂꯣ MLARN-LR ꯑꯦꯛꯇ, 1960 ꯑꯁꯤ ꯆꯍꯤ 64ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯣ ꯑꯣꯏꯅ ꯆꯠꯅꯕ ꯍꯧꯈ꯭ꯔꯕꯁꯨ ꯑꯁꯣꯏꯕ ꯑꯍꯣꯕ ꯀꯌꯥ ꯌꯥꯎꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ 1960ꯒꯤ ꯁꯦꯞꯇꯦꯝꯕꯔ 13ꯗ ꯁꯦꯝꯈꯤꯕ MLARN-LR ꯑꯦꯛꯇ, 1960 ꯑꯁꯤ ꯆꯤꯡ ꯂꯝ ꯌꯥꯎꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯃꯊꯧ ꯇꯥꯕ ꯂꯩꯔꯕꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯃꯆꯦꯠ ꯑꯣꯏꯅ ꯑꯦꯛꯇ ꯑꯁꯤ ꯆꯠꯅꯍꯟꯅꯕ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯑꯦꯛꯇ ꯑꯁꯤ ꯆꯤꯡꯒꯤ ꯂꯝ ꯍꯥꯏꯕꯗꯤ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯃꯛꯅ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯁꯗꯔ ꯍꯤꯜꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯏꯀꯨꯜ, ꯀꯥꯡꯆꯨꯞ, ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯐꯝ ꯈꯔ, ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ, ꯈꯧꯄꯨꯝ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯦꯗ ꯀ꯭ꯋꯥꯇꯔꯗ ꯑꯦꯛꯇ ꯑꯁꯤ ꯆꯠꯅꯗꯨꯅ ꯂꯧ-ꯏꯪꯈꯣꯜꯒꯤ ꯂꯦꯟꯗ ꯔꯦꯀꯣꯔꯗ ꯂꯦꯟꯗ ꯂꯣ ꯁꯤꯁꯇꯦꯝ ꯆꯠꯅꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯅꯦ ꯇꯝꯄꯥꯛ ꯁꯔꯚꯦ ꯇꯧꯔꯕ ꯈꯨꯜ ꯑꯣꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯁꯦꯝꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝ-ꯇꯨꯒꯤ ꯆꯠꯅ-ꯄꯊꯥꯞ MLARN-LR ꯑꯦꯛꯇ, 1960 ꯑꯁꯤ ꯁ꯭ꯇꯦꯠꯅ ꯃꯊꯧ ꯇꯥꯔꯕꯗꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗꯁꯨ ꯆꯠꯅꯕ ꯌꯥꯏ ꯍꯥꯏꯔꯕꯁꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯆꯤꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯄꯨꯡ ꯑꯣꯏꯅ ꯆꯠꯅꯍꯟꯕ ꯉꯝꯗꯕꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯂꯦꯟꯗ ꯂꯣ ꯆꯤꯡꯗ ꯆꯠꯅꯍꯟꯗꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇꯕꯒꯨꯝ ꯈꯜꯍꯟꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯂꯣ ꯆꯠꯅꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒꯤ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯆꯤꯐꯁꯤꯡꯅ ꯂꯝꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯂꯩꯍꯟꯕ ꯅꯠꯇ꯭ꯔꯒ ꯇꯥꯟꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕꯗ ꯅꯠꯇꯅ ꯄꯥꯇꯥ ꯇꯥꯗꯕ ꯂꯝ ꯑꯣꯏꯕꯒꯤ ꯁ꯭ꯇꯦꯠꯀꯤ ꯀꯥꯟꯅꯕꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯂꯦꯟꯗ ꯂꯣ ꯍꯥꯏꯔꯤꯕ MLARN-LR ꯑꯦꯛꯇ, 1960 ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝꯗꯤ ꯍꯨꯔꯥꯟ-ꯂꯣꯟꯅꯥꯗ ꯆꯪꯂꯛꯄ ꯀꯨꯀꯤ-ꯖꯣꯁꯤꯡꯅ ꯈꯨꯟꯗꯥꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯑꯊꯤꯡꯕ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯃꯤꯇꯩꯁꯤꯡꯅ ꯆꯤꯡꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯍꯟꯗꯕ ꯑꯃꯗꯤ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯃꯆꯤꯜ-ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯛꯈꯤꯕ ꯏꯒꯤ ꯃꯔꯤ ꯑꯃꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨ ꯏꯆꯦꯜ ꯊꯩꯍꯟꯈꯤꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯌꯦꯜꯍꯧꯃꯤ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯃꯆꯤꯜ-ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯁ꯭ꯇꯦꯠꯀꯤ ꯂꯝ-ꯇꯨꯒꯤ ꯆꯠꯅꯔꯣꯜ MLARN
LR ꯑꯦꯛꯀꯤ ꯄ꯭ꯔꯣꯚꯤꯖꯟ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯆꯤꯡꯗ ꯂꯣ ꯑꯁꯤ ꯆꯠꯅꯍꯟꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯂꯦꯟꯗ ꯂꯣ ꯑꯣꯏꯍꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯁ꯭ꯇꯦꯠ ꯂꯣ ꯆꯤꯡꯗ ꯆꯠꯅꯍꯟꯅꯕ ꯂꯩꯉꯥꯛꯅ ꯆꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜꯂꯣꯟ ꯇꯥꯃꯤꯟꯅꯕ ꯑꯃꯗꯤ ꯂꯣ ꯑꯁꯤ ꯆꯤꯡꯗ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯒꯤ ꯃꯍꯨꯠ ꯀꯟꯁꯇ꯭ꯔꯛꯇꯤꯚ ꯑꯣꯏꯕ ꯁꯖꯦꯁꯟꯒ ꯏꯔꯣꯏꯅꯅ ꯃꯄꯨꯡ ꯐꯥꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏ꯫ ꯆꯤꯡꯗ ꯁ꯭ꯇꯦꯠ ꯂꯦꯟꯗ ꯂꯣ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯂꯩꯉꯥꯛꯅ ꯇꯝꯄꯥꯛ ꯂꯝꯗ ꯁ꯭ꯇꯦꯠ ꯂꯦꯟꯗ ꯅꯠꯇ꯭ꯔꯒ ꯈꯥꯁꯂꯦꯟꯗ ꯂꯝ ꯊꯣꯞꯆꯤꯜꯂꯤꯕꯁꯤꯡ ꯇꯛꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝ ꯄꯠꯇꯥ ꯄꯥꯏꯗꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯇꯛꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯄꯥꯛ ꯆꯥꯎꯕꯒꯤ ꯆꯥꯗ 8 ꯈꯛꯇꯅ ꯇꯝꯄꯥꯛ ꯂꯝ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯃꯄꯥꯜ ꯑꯃꯗꯤ ꯆꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯈꯨꯟꯗꯥꯕꯗ ꯑꯌꯥꯕ ꯄꯤꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯐꯝ ꯆꯥꯗꯕꯒꯤ ꯋꯥꯊꯣꯛ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯤꯛꯈ꯭ꯔꯕ ꯇꯝꯄꯥꯛ ꯂꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯜ ꯁꯥꯒꯠꯄ, ꯂꯂꯣꯟ ꯏꯇꯤꯛ ꯑꯃꯁꯨꯡ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯄꯨꯊꯣꯛꯅꯕ ꯃꯐꯝꯁꯨ ꯑꯣꯏꯗꯨꯅ ꯄꯨꯟꯅꯁꯨ ꯍꯤꯡꯃꯤꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤꯁꯤꯡꯅ ꯆꯤꯡꯗ ꯂꯦꯟꯗ ꯂꯣ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯍꯟꯊꯕ ꯊꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫